Ngasidagi thana chahi ani romgi mamangi warini. Aina muk hanna ningsinglaroi kauktoklagi khanduna leirakpani. Adubu ngasidi mayamgi mafamda khangalagi haiduna aigi taugi channel asigi kuthangda mayamda lijarakpani. Aigini haibada kanamta leitre. Aigi ming Tomthin nganba Elias nganba. Ai sa boxing club amada thabak tawjai. Ai hanasu sanaroi na haujarakpani adubu miyoibagi laibak tamba ngamdi haibadani. Shelgi awaba leirakpana ai sanaba to'aga thabak oina tawri. Matam kharagi matungdadi aishu mayamna sanabadu uraga sananingba phawi aduna ahing khuding lona club aduda chattuna practice tawi. Hafta amamukti karisu tawramde adubu nipani shuba numit adudani aina practice tawringeda aina wabagi shor mapi honba adugumna aigi maninglomdagishu honba tarakhi. Adu thongnau hangdabagi aigi khonjel aduna ninbagi oiramgani khandoi. Ngahak leiraga amuk tawrei ai kaim khalamde madudagi aina humangna chotle haiduna aigi isaje humang teithokke haiduna aigi towel thamamba aduromda yengakpa matamda towel leiramde. Matamduda aina ngahak kadai thamgrabano haiduna ngahak thi adubu phangdre. Hera kaurambo oiramgani khandoga leithorakpada aina ngasai thilamba punching bag aduda yamna mawong tana kanagumba miyoi amana koina yesinbagum fajana yetuna leirami. Madu ubada ai ngahak wakhal tade. Ai madu ubada khangki kiraga aina hash masidi yaro amoiro ai hallage haiduna thoglake hek tawbada mai adu fara khapamaga put mutki. Adudagi ka adu pungmam mamkhre ai isana isagi khut phawba uba ngamdre. Aina inak nakpa phone koima maba matamda phone adusu mabada phangide. Mi chatpagi saum khara phangai madudagi aina kirakpana wanthade khak ngaire isa pumbadi tu chunge kainoma itaw tawre adudagi aina kirasu kina kanano haina yamna kanna hangi adubu kanamta khomakte kiba asum hengalakpana ngasidi ai loiba tare haiduna wakan jajat khallaga aina aigi kinnasina amambaduda ponghai-tamakni hairiba. Aina kaimta udabanina aigi khutto pillar machekta thinjilaga khutsa ani tekhi. Maduda aina namanbagi yamna kanna lawi. Aina lawbaga chap chanana mai ado khanglak lai. Ai nabaga loina kauthoktuna mafam adudagi chenthoraki. Madudagi aina makha tana mafamdugi matangda aina aigi club adugi coach oiriba oja aduda hangi. Ahambadadi mahaksu haido yaramde. Adubu aina aingonda thorakpa wari adu liraga takmanbadagi haidorakpani. Mafam adu hana club oidringai mamangda yumfam oirami hai. Madu yum yamna nanba yum amakak leirami hai. Yum aduda makoi mari leirami mamane mapane machanupa amaga machanupi amaga. Yamna laibak thiba thawdokni ahing amada khanghaudana mai chakpadagi imung adugi miyoi tumna chaktuna sikhi hai. Sikhraba matungda yumbu adugi manawpani haiba miyoi amakhakna lam asi yonthorakpani. Madudagi akhoigi clubna lawsillaga club oina sadokpani haikhi. Adubu akhoina club sarba matungdasu mafam ase da akhoigi phawraga chatpa mijingda angakpa saum khara phangi haibagi pau kya amasu lei. Maram adunani akhoina nungdang mamdringaida practice loisilise haina oja aduna ingonda hairei. Wari asi tarubadagi ai amuk hena kikhalai aduga aibusu coach aduna wahang pahangdana mafam aduda changbagidamak thabaktagi lawthoraki. Coach to yamna saukhi karigumba nangna phatta nungdaba thoagadi nang kari tawramgani club ki mingchatchu thiroidra sanaroi myamsu mangoidra asi hairaga aibu club adudagi tanthoraki. Thawdo asi thokhibadagini aina amamba haibase ithanta pangkida kiris mit phawba usillaga sapon phawba noijabada akiba amadi adum lei.